ꯃꯌꯥꯝ ꯉꯁꯤꯁꯨ ꯒꯦꯝ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯗꯨꯒ ꯁꯥꯟꯅꯒꯗꯧꯔꯤꯕ ꯒꯦꯝꯁꯦ ꯒꯦꯝꯁꯦ ꯑꯩꯅ ꯍꯧꯗꯣꯛꯄ ꯅꯠꯇꯦ ꯁꯤꯗꯤ ꯍꯦꯕ ꯂꯥꯛꯄꯅꯦ ꯑꯗꯨꯅ ꯑꯩꯁꯦ ꯔꯨꯜꯁꯦ ꯀꯥꯎꯈ꯭ꯔꯦ ꯑꯃꯨꯛ ꯔꯨꯜꯁꯦ ꯑꯇꯩ ꯀꯩꯝ ꯅꯠꯇꯦ ꯇꯤꯝ ꯑꯅꯤ ꯈꯥꯏꯗꯣꯛꯑꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯀꯔꯥꯡ ꯐꯥ ꯂꯦꯞꯄꯅꯤ ꯒꯣꯂꯤꯗ ꯇꯧꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯃꯣꯏ ꯕꯣꯜ ꯁꯥꯟꯅꯔ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯒꯣꯂꯤꯁꯦ ꯂꯩꯇ꯭ꯔꯦ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯀꯔꯥꯡ ꯐꯥ ꯂꯦꯞꯄꯅꯤ ꯑꯗꯣ ꯇꯤꯝ ꯑꯅꯤ ꯈꯥꯏꯗꯣꯛꯑꯒ ꯑꯗꯨ ꯂꯤꯠꯄ ꯇꯥꯟꯅꯔꯅꯤ ꯑꯩꯈꯣꯏ ꯀꯩꯅꯣꯒꯨꯝꯕ ꯀꯥꯎꯅꯁꯦ ꯃꯤ ꯑꯃꯅ ꯕꯣꯜꯁꯦ ꯑꯍꯨꯝꯂꯛꯀꯨꯝꯕ ꯇ꯭ꯔꯥꯏ ꯇꯧꯁꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯄꯣꯕ ꯇꯤꯝꯗꯣ ꯁꯤꯗ ꯔꯥꯎꯟ 3 ꯆꯦꯜꯂꯒ ꯒꯦꯝꯁꯦ ꯂꯣꯏꯁꯤꯜꯂꯁꯦ ꯍꯥꯏꯕ ꯑꯣꯀꯦ ꯑꯍꯨꯝ ꯆꯦꯟꯕꯕ ꯄꯔꯤꯁꯦꯅꯦ ꯃꯌꯥꯝ ꯌꯥꯅꯤꯡꯗꯕ ꯃꯥꯜꯂꯦ ꯑꯗꯣ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯕꯥꯁꯀꯦꯠꯀꯤꯗ ꯑꯝꯇꯪ ꯁꯤꯟꯁꯦ ꯀꯩ ꯁꯤꯟꯁꯤꯒꯦ ꯍꯣꯏꯅꯦ ꯌꯥꯔꯦꯅꯦ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯄꯣꯔꯁꯨ ꯅꯣꯏꯅ ꯄꯣꯔꯁꯨ ꯆꯦꯟꯕꯗꯣ ꯅꯪꯅ ꯍꯦꯛ ꯆꯦꯟꯕꯗꯣ ꯄꯥꯝꯖꯕ ꯄꯣꯠꯅꯤꯅ ꯅꯪ ꯑꯗꯨꯝ ꯆꯦꯟꯕ ꯃꯌꯥꯝꯗꯨꯒꯤ ꯐꯨꯒꯠꯂꯒ ꯑꯗꯣ ꯂꯥꯛꯑꯣ ꯍꯧꯔꯁꯦ ꯍꯧꯔꯛꯑꯒꯦ ꯃꯌꯥꯝ ꯏꯅꯥꯎ ꯅꯪ ꯒꯦꯝ ꯌꯥꯎꯗꯣꯏꯅꯦ ꯑꯩꯈꯣꯏꯒꯤ ꯆꯌꯥꯝꯄꯣꯛꯄꯤꯗ ꯌꯥꯎꯈꯤꯕ ꯑꯉꯥꯡꯗꯨꯅꯤꯀꯣ ꯂꯝ ꯌꯥꯝ ꯍꯦꯟꯕ ꯁꯥꯕꯗꯣ ꯑꯗꯣ ꯍꯧꯖꯤꯛ ꯒꯦꯝꯁꯦ ꯇꯤꯝꯁꯦ ꯃꯤ ꯈꯥꯏꯗꯣꯛꯑꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯃꯍꯥꯔꯥꯅꯤ 2 ꯂꯩꯔꯦ ꯑꯗꯨꯒ ꯃꯕꯥꯅꯤꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯃꯤ 2 ꯆꯠꯈ꯭ꯔꯅꯤ ꯑꯗꯨꯒ ꯁꯦꯝ ꯀꯣꯝꯂꯥ ꯇꯧꯔ ꯍꯥꯏꯅꯕꯤꯗꯣ ꯑꯗꯨ ꯍꯥꯏꯅꯔ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯃꯕꯥꯅꯤꯅ ꯈꯜꯂꯅꯤ ꯀꯔꯝꯕ ꯄꯥꯝꯒꯦꯗꯣ ꯈꯟꯕ ꯍꯩꯔꯅꯤ ꯏꯅꯥꯎꯒ ꯑꯣꯇꯦꯀꯥꯒ ꯐꯤꯒꯔ ꯃꯥꯟꯅꯕꯅꯤꯅ ꯅꯣꯏꯅꯤ ꯉꯥꯡꯅꯔꯛꯑꯣ ꯅꯣꯏꯅꯤ ꯉꯥꯡꯅꯔꯛꯑꯣ ꯑꯩꯈꯣꯏ ꯏꯅꯥꯎꯒ ꯑꯩꯒ ꯍꯥꯏꯅꯗꯣꯏꯕ ꯉꯥꯡꯅꯔꯛꯑꯣ ꯑꯩꯒ ꯉꯥꯡꯅꯔꯛꯑꯒꯦ ꯑꯁꯣꯝꯗ ꯑꯣꯇꯦꯀꯥ ꯍꯣꯏ ꯄꯥꯔꯇꯤ ꯉꯥꯡꯅ ꯆꯠꯈ꯭ꯔꯦ ꯅꯣꯏꯅꯤ ꯀꯨꯏꯟꯂꯣ ꯀꯨꯏꯟꯅꯦ ꯅꯣꯏꯅꯤ ꯉꯥꯡꯅꯔꯛꯑꯣ ꯃꯣꯏ ꯑꯣꯇꯦꯀꯥꯒ ꯃꯣꯏ ꯆꯤꯛꯊꯅꯩꯁꯦ ꯌꯦꯡꯉꯣ ꯄꯥꯔꯤ ꯑꯃꯒ ꯉꯥꯡꯅꯔꯛꯑꯅꯤ ꯌꯥꯝ ꯍꯩꯅꯧꯒ ꯁꯦꯝꯒ ꯀꯔꯝꯕ ꯄꯥꯝꯃꯤ ꯀꯟꯐꯤꯗꯦꯟꯁ ꯂꯩꯅ ꯂꯥꯛꯑꯦ ꯍꯩꯅꯧꯒ ꯁꯦꯝꯒ ꯀꯔꯝꯕ ꯄꯥꯝꯃꯤ ꯍꯩꯅꯧ ꯆꯠꯂꯣ ꯉꯥꯔꯤꯒ ꯍꯋꯥꯏꯖꯥꯔꯒ ꯉꯥꯔꯤꯒ ꯍꯋꯥꯏꯖꯥꯔꯒ ꯃꯥꯟꯗ ꯃꯥꯟꯅꯤꯅꯦ ꯌꯥꯔꯦ ꯃꯥꯟꯕꯤꯅꯦ ꯅꯠꯇꯦ ꯃꯣꯏꯁꯦ ꯁꯣꯏꯔꯦ ꯈꯜꯂꯣ ꯅꯣꯏ ꯄꯣꯔꯝ ꯋꯥꯠꯂꯤꯌꯦ ꯉꯥꯔꯤꯒ ꯍꯋꯥꯏꯖꯥꯔꯒ ꯅꯪꯅ ꯃꯥꯜꯂꯦ ꯑꯗꯨ ꯌꯥꯔꯦ ꯍꯥꯏꯔꯛꯑꯣ ꯉꯥꯔꯤ ꯍꯋꯥꯏꯖꯥꯔ ꯇꯤꯝ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯦ ꯁꯥꯏꯀꯜ ꯑꯄꯠꯄꯒ ꯁꯥꯏꯀꯜ ꯑꯍꯟꯕꯒ ꯑꯣꯏꯃ ꯑꯄꯠꯄꯅ ꯁꯤꯔꯦ ꯍꯩꯇꯕ ꯉꯥꯛꯇ ꯃꯣꯏ ꯇꯤꯝꯅ ꯅꯝꯃꯣ ꯍꯥꯟꯅ ꯕꯣꯜꯒꯤ ꯃꯤ 2 ꯌꯥꯎꯔꯕ ꯑꯩꯈꯣꯏ ꯃꯣꯏꯗꯅ ꯑꯩ ꯀꯨꯏꯔꯦ ꯁꯤꯅ ꯀꯥꯏꯗꯩꯅꯣ ꯑꯩ ꯃꯣꯏ ꯄꯥꯔꯇꯤ ꯃꯣꯏ 3 ꯇꯤꯝ ꯑꯃ ꯇꯤꯝ ꯑꯦ ꯑꯗꯨꯒ ꯄꯥꯔꯤ ꯃꯤ ꯕꯣꯜ ꯁꯥꯟꯅꯕꯅꯦ ꯁꯤꯅ ꯃꯥꯏ ꯄꯥꯔꯇꯤ ꯃꯥꯏ ꯅꯥꯏꯟ ꯄꯥꯔꯇꯤ ꯑꯩꯈꯣꯏ ꯕ꯭ꯂꯔ ꯂꯩꯈ꯭ꯔꯦꯅꯦ ꯁꯛ ꯇꯣꯞꯇ ꯇꯥꯋꯥ ꯁꯣꯝꯗꯅ ꯃꯣꯏꯒꯤ ꯄꯥꯔꯇꯤ ꯃꯣꯏ 3 ꯂꯩꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯌꯦꯡꯉꯁꯦ ꯀꯅꯥꯅ ꯀꯥꯗꯣꯏꯅꯣ ꯌꯦꯡꯉꯁꯦ ꯑꯣꯀꯦ ꯀꯩꯕ ꯏꯅꯥꯎ ꯀꯩꯕ ꯇꯤꯝ ꯑꯃꯗ ꯑꯣꯛ ꯑꯃ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯑꯣꯛ ꯁꯤꯗ ꯂꯩꯔꯦ ꯃꯣꯏ ꯑꯣꯛ ꯁꯤꯗ ꯂꯩꯔꯦ ꯑꯣꯛꯄꯤ ꯑꯩꯈꯣꯏ ꯑꯣꯛꯅꯥꯎ ꯑꯩꯈꯣꯏ ꯑꯣꯛꯅꯥꯎ ꯇꯣꯛꯊꯣꯛꯑꯁꯤꯔꯣ ꯒꯦꯝ ꯇꯣꯛꯊꯣꯛꯑꯁꯤꯔꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯑꯣꯛꯄꯤꯅ ꯑꯗꯨꯝ ꯉꯝꯇꯥꯕ ꯑꯣꯀꯦ ꯃꯌꯥꯝ ꯑꯗꯨꯒ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯁꯦ ꯃꯤ ꯑꯃꯃꯝꯅ ꯕꯣꯜꯁꯦ ꯑꯍꯨꯝꯂꯛ ꯀꯥꯎꯔꯅꯤ ꯀꯩꯅꯣꯅꯦ ꯒꯣꯂꯤꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯦꯝꯕꯅ ꯑꯣꯏꯔꯦ ꯑꯩꯈꯣꯏꯅ ꯀꯥꯎꯔꯛꯄꯁꯤꯗ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗ ꯈꯣꯡ ꯀꯥꯔꯛꯁꯤꯗ ꯌꯥꯏ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯑꯩ ꯂꯦꯞꯅꯤ ꯏꯅ ꯂꯩꯌꯦ ꯀꯥꯎꯔꯣ Ina, karan tano. Fazan to. ꯐꯔꯦ ꯑꯗꯨꯒ ꯅꯦꯛꯁ ꯂꯥꯛꯑꯣ ꯀꯅꯥꯅꯣ ꯃꯣꯏꯒꯤ ꯄꯣꯏꯟ ꯑꯃꯐꯥꯎ ꯂꯧꯗ꯭ꯔꯤꯀꯣ ꯍꯧꯖꯤꯛꯐꯥꯎ ꯑꯣꯇꯦꯀꯥ ꯂꯣꯏꯔꯦ ꯑꯥꯎꯠ ꯀꯥꯎꯗꯣꯏꯅꯦ ꯑꯩ ꯂꯦꯞꯅꯤ ꯌꯥꯅꯤ Yes. Wow, apa chale? Se last kick parigi. Moi point 1. Chandra. Cái bùa xuống cao rồi còn tôi bùa cầu. Ê, nó bắt được cái này chắc mày này. Bắt được chắc mày này. Mà đâu mình giết đi cái đi. Moi hujik phauda ball taret kaubada point ama laure. Ta sai cái cái đó. Phải quả phép tao chứ, quả phép tao chứ. Yodi yo holo ko.
เอามันกันตั้งไงดิอย่าเอาสิเบมาใครเนี่ยเขารู้คนก็เบมากันตั้งไงดิ ไอ้เบียมจะถ่ายจะมาทำไม ไอ้ยังมองเราดูดูเขาไปแล้วกัน yani yani aynı şeyler ne bir şey çapacak. Şimdi bunu da mı? Aman bu flex ne menin sana gelsin. Sale. Sini action dinamu. Tali. Sini lang kami naman ito. Sige, ibigay mo pa jadi. Wait point. Ikaw daw may point kaya no. Point 2. Payo sa din nang namo. 어제 파우더 뭐 point 2. 신나 뱀은 last 니까. 뱀이 last kick. 뱀은 곡좀 배. 야래. 뭐 이게 point 3. 아코이 팀은 뭐 까오르지. 너 파리 레펠로 시 야야. Sika idea ka 들어게. 에, 또위. 난 건강 잡다 누가 야로이. Sika 들어게 또. 야로이. 신ung na ti pine. 야로이. 세 파리는 파이로 야래. 시 파리는 아코이 까오부터 좀 랭데 비다 좀 이제 파이. Sidi san chen 들어게. 야래. 게임이라도 이행이 가나 이거는 반도 말 맞아 너 지금 그거. Salah ni. Nafi tu nong ni bay. 아직 뭐기? 나이 한번 좀 파이래. 미엠아. 아코이 혼나더라. 아코이나 까래. 뭐이기 아훈가 아문다 아마 짱그래. 뱀은 공 숨부안. bakal bau deh. Nah, bakal apa lah? Masih kau orang masih bau. Silang deh. Hai pa pa. Ai nang nhau thì câu thùng thế. Kata ai đi buat saya, aku ini nanti kakak. Salah hei. Ayo hujan deh. Inau nó hôm salah lùi đấy. 미엠아 아코이나 까르 깐다 봐가. Cien masuk deh. Amam kau đây bi em mana amam. Yaro kita amam tak. Ya, dua salah pulang cermin. 들어서디 풀업. Ayah, kau. Inau nang kau loh. 뭐이기 어지 따로 까먹나 아마땅 짤래. 야래. Ako'y team ni. 공도는 까르 짠 맞아. Ta ini kayak sida. Ano? Siang chia luôn rồi. DJ 박할래 무슨 좀. Nào hơn tôi. Bari kau rồi. Đi được lắc ở đâu, thả đây cất đi. 자 미드비 라이슈. Yeah, yo. Này anh đi lên xe lô ca đây. 뭐이기 진짜 뭐이기 까 그래. 아니 까오 너이기 마pan 까오 먹는다. 아니 땅 짠래. 자 미드비 라이슈. Hai, cái khất tao này. Lại cái sang lại hoàng phong hoàng. 아도 아직 이제 들어오니까. 아니 이제 잘라로 얘. 아니 이제 잘라로 해 봐. 템비 줄래.
เฮ้ยมาเลยอีเตอร์กันนะก้าวเลยเชียร์เลยนี่เชียร์ไงอะไร यार करो जमी तो भी लाइसू ทำตั้งแต่เห็นละไก่ไอ้บริษัทซาเราไม่ได้ยาเลยทุกโชว์กันนี่แบบ แต่การนั้นปรับเสียงพี่ด้วย ไอ้รอนี่ที่เชียงกันไหม เจเนลมาพูดนะปรับเซนพี่เราไกลๆแก ยัยร้อนตั้งเชียงแต่ปรับเชียงตับอ่ะไอ้ซามันจะโอเตียก็ให้กับหุ่มป่าได้มีนะร้อนเชียงมาได้น่ะผ่านป่าเลย อย่าเลยเซ่อันนี้นักนี่ยำซาไปเนี่ยที่ยำเจียโร่ให้เป็น 사람 좀 짠잘 이도 닭다리 ไอ้นี่แหละงานพิจูเลยนี่นะท้าซะบ่ไอ้ดุ 내가 이나고 뭐 사람들 눈 간겨 아 맛이 야도 와도 แล้ว พอเดี๋ยวที่ปารีสให้ตัวต้องเป็นไปดูเลยไม่ได้ ใช่นะมาแกเซน้อยปารีส ลางานเสียต้องเรา สปารีมันอ่ะสโลน้อยติมสโล 아이디 아니 디산 잡리고 นั่งน่ะนี่จันมาตรการเลยเต้ 아야 홈잔 그다음에 낭내야 좀 내들어 เฮ้ยอีน้องน่ะในอีกเร่ 난나 이야 เซ่ปารีเฮ้ย 관전 돌봐 ไปแล้วเสียทุนเราปารีทุนเรา เซ่เจียโร่น้องสโลกันนั่งเลยเท่านี้ตัวขี้เนาะ ไอ้ยี่บุญ น้อยไม่ได้ขัดตอนนี้รถไปอะไร 아이 뭐게 เซ่ยาเร่ว่าเซ่เอาโร่เราน้ำ ตอ ต้ น น นี้ เซ่ เราที่เราไม่เช่นทุกชาติแก ช่างเดียดี คุณก็เอาเสียนดูสิบุกเลยเนี่ย นั่งคิดตั้งนั่นแหละยาวลงเลย 아이디 잘 놀자 마이 살립하면 돼 판이 안 돼. เซ่เอาโร่ ช่วยได้ไหมคุณได้จะป่าที่บวลใกล้จับข้างเบลดไม่ให้มาเลย เซ่เอาโร่ 야 이할 봐 อ่า 사다로 이날이 바퀴 사다로 ชิดนะค่อยเลยใกล้กันเนาะเต้ารีบก็ไม่เทควันโดกีเทรนนิ่งปีดีบางงานเลยเอสยังไงน้องนะ first time ดิหนูป้านี่จะกระไรร่มตัวเว้ย กันเสียเราให้ด้วย 가방에서 사과를 나가기는 이해랑 삼절래 아시야로도 아시 삼절래 เสียนไปไม่ได้บวกเสียนไปได้กี่เดีย 삼절래 ป้านี่นะ first time เลยโอเทกานะมิที 뭐는 เอาส้มตัวเลยเอาสิ พี่กับเฮ้ยไก่โน่ร้องฝึกเสียงมันจะบอกไปได้ไหมวิดีโอมันชื่อกี่วิดีโอมาตั้งกันจะเลยใช่ไหมแก 마탕이 비디오를 챙겨왔어 รอร้อนจีนเลยพี่กับหน่อยเลย โอเทกากีปนีร์ทงประจาไม่ต้องมึงยิงพี่โรไหมครับ